ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯦ ꯑꯌꯤꯡꯕꯤꯅ ꯀꯕꯣꯛ ꯄꯣꯛꯄ ꯃꯈꯩ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟꯗꯅ ꯆꯔꯩꯒꯤ ꯃꯄꯥ ꯃꯆꯥ ꯇꯥꯅꯅꯕ ꯉꯥꯡꯕ ꯆꯔꯩ ꯃꯄꯥ ꯃꯆꯥꯁꯨ ꯃꯥꯡꯒꯣꯜꯗ ꯆꯔꯩꯅ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖ ꯄꯤꯊꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯟꯗꯣꯝꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯆꯔꯩ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯁꯤꯜꯂꯤ ꯑꯌꯤꯡꯕꯤꯁꯨ ꯉꯥꯡꯕ ꯍꯧꯈ꯭ꯔꯕ ꯃꯆꯤꯟꯗꯨ ꯂꯦꯞꯄ ꯀꯧꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯑꯗꯨꯃꯛ ꯉꯥꯡꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗ ꯅꯨꯄꯥ ꯑꯃꯒ ꯇꯤꯟꯅꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯣꯏꯅꯔꯤꯕ ꯃꯁꯥꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒ ꯀꯩꯁꯨ ꯈꯟꯗꯕ ꯃꯈꯩ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯗꯤ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯍꯥꯏꯒꯗꯧꯔꯤꯕ ꯃꯤꯠꯁꯦ ꯅꯥꯏꯗꯀꯣ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯁꯨꯝ ꯉꯥꯡꯕꯁꯤꯗ ꯁꯅꯥꯇꯣꯝꯕꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯡꯗꯤ ꯉꯥꯟꯕꯗ ꯉꯥꯏꯔꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯨꯄꯤ ꯅꯪꯕꯣ ꯃꯁꯤꯗ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯪꯉꯤ ꯑꯣ ꯅꯪꯗꯤ ꯈꯪꯉꯣꯏꯌꯦ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯅꯥꯔꯕꯗꯣ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ ꯅꯌꯥꯝꯕ ꯃꯈꯣꯡ ꯇꯦꯛꯄ ꯑꯃ ꯂꯩꯔꯤꯕꯁꯦ ꯈꯣꯡ ꯇꯦꯛꯄ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯁ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯇꯥꯒꯦ ꯇꯥꯖꯁꯅꯨ ꯃꯥꯒꯤ ꯃꯔꯝ ꯆꯠꯅ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨꯕ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯆꯔꯩꯅ ꯀꯩꯗꯧꯔꯒꯦꯕ ꯅꯨꯄꯥ ꯑꯩ ꯃꯤꯠꯁꯦ ꯅꯥꯏ ꯅꯨꯄꯤ ꯏꯃꯥꯅ ꯑꯃ ꯊꯦꯡꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯑꯁ ꯑꯩ ꯍꯥꯏꯅꯤꯡꯗꯦꯗ ꯏꯆꯤꯟꯁꯤꯅ ꯄꯟꯅꯤꯡꯗꯦꯕ ꯁꯅꯥꯇꯣꯝꯕ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯏ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯁꯤꯕꯣ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗꯦꯗ ꯃꯁꯤꯗꯁꯨ ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯃꯥꯒꯤ ꯂꯣꯌꯨꯝꯕ ꯍꯥꯏꯗꯨꯒ ꯂꯣꯏꯅꯗꯅ ꯂꯩꯔꯦ ꯂꯩꯀꯥꯏꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯦ ꯅꯈꯣꯏꯒꯤ ꯆꯔꯩꯗꯣ ꯅꯈꯣꯏꯅ ꯀꯩꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯁꯥ ꯁꯟ ꯊꯥꯕꯒꯨꯝ ꯊꯥꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯣ ꯃꯗꯨꯗ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯅꯪꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯉꯣꯏꯌꯦꯕ ꯅꯪꯗꯤ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯒꯗꯤ ꯃꯈꯨꯔꯥꯅꯤ ꯍꯥꯏꯗꯅ ꯅꯪꯗꯤ ꯆꯦꯟꯅꯕ ꯌꯥꯎꯗꯧꯔꯤꯕꯅꯤꯅꯦ ꯂꯣꯌꯨꯝꯕꯗꯤ ꯑꯩꯈꯣꯏ ꯆꯔꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯖꯔꯛꯄꯅꯤ ꯀꯩꯅꯣ ꯊꯣꯏꯅ ꯑꯀꯥꯏꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯗꯨ ꯌꯥꯝ ꯂꯥꯟꯅ ꯎꯔꯨꯕꯁꯨ ꯇꯧꯅꯨꯗ ꯍꯣꯏ ꯌꯥꯝꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯉꯔꯥꯡꯗꯁꯨ ꯑꯃꯝꯕꯁꯤꯗ ꯂꯩꯔꯝꯂꯤꯕꯗꯣ ꯏꯃꯤꯠꯃꯛꯁꯤꯅꯅꯦ ꯍꯦꯛ ꯎꯍꯧꯔꯤꯕꯅꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯂꯥꯟꯕꯅꯤ ꯍꯥꯏꯁꯤꯔꯣ ꯃꯗꯨꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯑꯌꯤꯡꯕꯤꯅ ꯑꯣꯏꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯔꯤꯁꯤꯕꯣ ꯈꯔꯁꯨ ꯉꯥꯡꯉꯨ ꯍꯌꯦꯡ ꯁꯣꯏꯔꯛꯂꯒꯗꯤꯅꯦ ꯅꯪꯅ ꯌꯦꯡꯁꯤꯟꯗꯦ ꯐꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ꯅꯪ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯅꯪ ꯌꯥꯝ ꯀꯤꯕ꯭ꯔꯕ ꯍꯌꯦꯡ ꯈꯤꯇꯗ ꯃꯅꯣꯝꯆꯥꯁꯤꯅ ꯐꯠꯇꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯕ ꯍꯌꯦꯡ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯣ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩ ꯆꯔꯩꯗꯃꯛꯇ ꯍꯥꯏꯒꯦ ꯁꯅꯥꯇꯣꯝꯕ ꯆꯔꯩꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯂꯥꯛꯏ ꯆꯔꯩ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡ ꯆꯤꯊꯗꯅ ꯇꯥꯔꯤꯕꯅꯤ ꯃꯄꯥ ꯃꯆꯥꯁꯨ ꯃꯈꯨꯔꯥꯗ ꯌꯦꯡꯗꯨꯅ ꯈꯇꯣꯟ ꯆꯔꯩ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯈꯨꯔꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯃꯟꯗꯣꯟ ꯏꯕꯦꯝꯃ ꯆꯤꯟꯐꯦꯟ ꯐꯕꯤ ꯃꯍꯥꯛꯁꯨ ꯍꯦꯛ ꯊꯨꯡꯂꯔꯦ ꯁꯅꯥꯇꯣꯝꯕꯅ ꯆꯔꯩ ꯉꯁꯤꯗꯤ ꯈꯥꯇꯣꯟ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯆꯔꯩ ꯃꯥꯅ ꯈꯪꯂꯕꯁꯨ ꯇꯞꯅ ꯍꯪꯖꯩ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯈꯥꯇꯣꯟ ꯅꯪꯒꯤ ꯁꯥꯖꯠꯁꯦ ꯈꯥꯇꯣꯟ ꯄꯥꯝꯗꯦꯅꯦ ꯅꯣꯡꯃꯇ ꯃꯄꯥ ꯃꯆꯥꯒꯤ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯗꯤ ꯍꯪꯗꯦ ꯉꯁꯤ ꯃꯟꯗꯣꯝꯆꯥꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯕꯨꯗꯤ ꯇꯥꯔꯒ ꯃꯥꯕꯨ ꯉꯥꯡꯂꯤꯕꯅꯤ ꯆꯔꯩ ꯉꯁꯤꯗꯤ ꯃꯈꯨꯔꯥꯒꯤ ꯃꯇꯧ ꯑꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯁꯥꯖꯠ ꯆꯠꯈ꯭ꯔꯕꯒꯦ ꯈꯥꯇꯣꯟ ꯃꯁꯤꯗ ꯑꯌꯤꯡꯕꯤꯅ ꯑꯣꯏꯅ ꯁꯅꯥꯇꯣꯝꯕꯗ ꯏ ꯍꯥꯞꯂꯤ ꯎꯔꯦꯗꯅ ꯁꯦ ꯈꯤꯇꯪ ꯍꯥꯏꯔꯨꯔꯒ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯀꯥꯏꯅ ꯃꯆꯤꯟꯗ ꯁꯣꯝꯈꯠꯇꯅ ꯈꯨꯝꯃꯤꯁꯦ ꯆꯔꯩ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ ꯅꯣꯡꯃꯇ ꯃꯟꯗꯣꯝꯆꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯈꯨꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯣꯌꯨꯝꯕꯅ ꯇꯥꯔꯒꯅ ꯀꯔꯤ ꯈꯟꯕ ꯂꯩꯀꯥꯏꯅ ꯇꯥꯔꯕꯁꯨ ꯐꯖꯕ ꯑꯣꯏꯗꯦ ꯉꯁꯤꯗꯤ ꯃꯟꯗꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯏꯇꯞ ꯇꯞꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯏꯅꯝꯆꯥ ꯉꯁꯤ ꯐꯥꯎꯕ ꯏꯅꯝꯆꯥꯅ ꯑꯩꯕꯨ ꯉꯥꯡꯕ ꯁꯛꯄꯗ ꯑꯩꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯈꯟꯗꯨꯅ ꯏꯃꯤꯠꯁꯤꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯖꯗꯕꯅꯤ ꯑꯗꯨꯕꯨ ꯏꯅꯝꯆꯥ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕꯁꯨ ꯇꯧꯈꯤꯗ꯭ꯔꯤ
ꯑꯩꯒꯤ ꯁꯥꯖꯠꯇ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯃꯈꯨꯔꯥꯗ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯥꯇꯣꯟ, ꯏꯄꯥ ꯏꯆꯥꯒꯤꯗꯤ ꯏꯅꯣꯝꯆꯥ ꯈꯥꯇꯣꯟ ꯏꯄ꯭ꯋꯥ ꯌꯥꯏꯐꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯈꯥꯇꯣꯟꯗ ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯏꯅꯣꯝꯆꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯔ ꯈꯛ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯕ ꯈꯥꯇꯣꯟꯒꯤ ꯃꯇꯧꯁꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯈꯥꯇꯣꯟꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯕꯨ ꯏꯅꯣꯝꯆꯥꯒꯤ ꯃꯈꯥ ꯄꯣꯜꯂꯕ꯭ꯔꯣ? ꯋꯥꯍꯩ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯆꯔꯩꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯔꯛꯏ꯫ ꯆꯥꯎꯔꯦꯜꯅ, ꯍꯩ ꯁꯅꯥꯇꯣꯝꯕ! ꯃꯁꯤꯗ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯌꯦꯡꯂꯤ, ꯃꯆꯤꯟꯗꯁꯨ ꯍꯥꯏ, ꯀꯔꯤ ꯁꯥꯔꯦ? ꯈꯨꯝꯈꯗꯨꯅ ꯅꯆꯤꯟꯗꯣ! ꯆꯔꯩ ꯃꯈꯨꯠꯅ ꯃꯈꯖꯥꯏꯗ ꯄꯥꯏꯁꯤꯟꯖꯔꯒ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯤ, ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ꯫ ꯈꯪꯕ꯭ꯔꯅ, ꯅꯪꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯍꯥ? ꯑꯩꯁꯤꯕꯨ ꯅꯨꯄꯤꯅ ꯉꯝꯕ ꯑꯃꯒꯨꯝꯅ ꯉꯥꯡꯕꯒꯁꯨ ꯁꯥꯗꯅ ꯅꯪ ꯅꯅꯝ ꯇꯠꯀꯅꯤ ꯈꯪꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯒ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ, ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯂꯌꯨꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯍꯦꯛ ꯂꯣꯏꯅꯔꯝꯂꯕ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯗꯧꯕꯅꯤ ꯈꯪ꯫ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯁꯤꯗꯗꯤ ꯆꯥꯎꯔꯦꯜ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯁꯣꯟꯖꯔꯕꯁꯨ ꯃꯄꯥ ꯑꯃꯅꯤ, ꯃꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ, ꯁꯅꯥꯇꯣꯝꯕ, ꯅꯪ ꯍꯦꯟꯃꯜꯂꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯦ? ꯇꯧꯅꯨ ꯇꯧꯅꯨ꯫ ꯑꯉꯥꯡꯁꯤꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯂꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯅꯪꯁꯨ ꯉꯥꯏ, ꯃꯧꯁꯨ ꯉꯥꯏ, ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯅꯣꯡꯃꯇ ꯀꯔꯤ ꯇꯧꯕꯤꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ? ꯑꯗꯨꯒ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡꯁꯤꯗ ꯉꯥꯡꯁꯛꯄ, ꯃꯄꯥ ꯑꯩꯁꯤ ꯁꯣꯜꯂꯤ, ꯏꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯕ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯀꯥꯏꯅꯗꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯅꯤ? ꯌꯥꯔꯦ ꯇꯥꯖꯧ, ꯑꯉꯥꯡꯁꯦ ꯅꯪ ꯅꯅꯥꯎ ꯐꯖꯅ ꯆꯥꯎꯍꯜꯂꯕꯅꯤ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯃꯄꯥꯅ ꯌꯥꯗꯨꯅ ꯊꯥꯗꯣꯛꯂꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯏ꯫ ꯅꯨꯄꯤ ꯃꯥꯅ ꯐꯥꯊꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯗ ꯁꯅꯥꯇꯣꯝꯕ ꯃꯥꯁꯨ ꯍꯥꯏꯕ ꯏꯟꯅ ꯍꯨꯏꯒꯨꯝꯅ ꯈꯣꯡꯂꯤ꯫ ꯆꯔꯩꯗ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯂꯒ ꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏ, ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯅꯈꯨꯔꯥꯅ ꯇꯣꯟꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯒꯗꯤ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯃꯉꯛꯁꯝꯁꯤꯡꯗꯣ ꯄꯥꯏꯔꯒ ꯏꯟꯈꯤꯒꯗꯧꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯠꯈꯤ, ꯆꯔꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯆꯥꯎꯔꯦꯜꯁꯨ ꯆꯩꯁꯨꯗꯨꯃꯒ ꯇꯦꯛ ꯇꯦꯛ ꯃꯆꯥꯅ ꯂꯦꯞꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯊꯣꯏꯕꯤ, ꯇꯣ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯅꯦ꯫ ꯃꯄꯥꯅ ꯊꯦꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯅ, ꯕꯥꯕꯥ, ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯌꯥꯝ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯕꯒꯤꯅꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯤꯕꯣ? ꯂꯣꯌꯨꯝꯕꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦ? ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯇꯥꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕꯥꯕꯥ? ꯑꯩꯅ ꯃꯣꯏꯗ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯇꯣꯛꯎꯁꯦ, ꯀꯞꯄꯒ ꯀꯣꯛ ꯆꯤꯛꯅꯕꯅꯤ, ꯐꯠꯇꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯅꯦ꯫ ꯆꯔꯩ ꯉꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯅꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤꯔꯥ? ꯆꯥꯊꯣꯏꯕꯤ, ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯇꯥꯟꯊꯣꯛꯄ ꯑꯁꯨꯝ ꯍꯥꯏꯕ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯍꯤꯡꯂꯤꯔꯣ? ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯗ ꯆꯠꯈ꯭ꯔꯁꯤꯕ ꯕꯥꯕꯥ? ꯆꯥꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯅꯣ? ꯁꯦ, ꯀꯣꯛ ꯆꯤꯛꯂꯦ, ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯐꯥꯎꯕ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯇꯣꯛꯑꯣ꯫ ꯃꯄꯥ ꯃꯥꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯕꯁꯤꯗ ꯆꯔꯩ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯆꯔꯩ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯔꯩꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯔꯦꯜ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯏꯆꯥꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ? ꯃꯍꯥꯛꯅ ꯀꯔꯤ ꯑꯣꯏꯍꯧꯕ? ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯑꯗꯨꯗꯤ ꯐꯤ ꯁꯥꯕ ꯆꯠꯂꯤ꯫ ꯐꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯁꯥ ꯏꯇꯨꯛ ꯇꯨꯛꯊꯩ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯔꯩ, ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ? ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯅꯝꯃ꯫ ꯕꯖꯥꯔꯒꯤ ꯏꯅꯦꯗꯨ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ, ꯅꯪꯒꯤ ꯐꯅꯦꯛꯇꯨ ꯈꯔ ꯊꯨꯅ ꯁꯥꯒꯠꯂꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤꯀꯣ꯫ ꯃꯔꯨꯞꯀꯤ ꯐꯤ ꯈꯔ ꯁꯥꯕꯤꯌꯣꯅ ꯍꯥꯏ ꯃꯥꯜꯂꯤ, ꯑꯗ
ꯏꯅꯦꯅ ꯅꯪꯕꯨ ꯁꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯕꯅꯤ. ꯀꯩ ꯃꯆꯨ ꯁꯥꯒꯗꯧꯕꯅꯤ ꯍꯥꯏꯒꯦ ꯏꯅꯝꯃ? ꯑꯗꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦ. ꯅꯪꯒ ꯀꯣꯟꯅ ꯍꯥꯏꯅꯔꯒ ꯍꯦꯛ ꯈꯪꯅꯔꯣ. ꯍꯧꯖꯤꯛ ꯇꯧꯔꯨꯔꯣ ꯐꯣꯟ. ꯇꯧꯔꯨꯔꯅꯨꯗ ꯏꯅꯝꯃ. ꯑꯩ ꯀꯣꯟꯅ ꯑꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ. ꯐꯤ ꯀꯌꯥ ꯂꯩꯔꯤꯒꯦ ꯅꯪꯒꯤꯁꯤꯕꯣ? ꯌꯥꯝꯗ꯭ꯔꯦꯗ. ꯑꯣ ꯂꯣꯏꯁꯤꯜꯂꯨ. ꯃꯤꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗ ꯁꯠ ꯄꯤꯕ ꯉꯝꯕꯗꯨꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕꯅꯦ ꯅꯪꯕꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯧꯔꯤꯅꯤ. ꯍꯣꯏ ꯏꯅꯝꯃ. ꯀꯩꯗꯧꯔꯒꯦꯅꯦ ꯆꯔꯩ ꯅꯪꯕꯣ? ꯏꯇꯨꯛ ꯊꯩꯗ. ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯝꯃ. ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯤ? ꯉꯝꯗ꯭ꯔꯒꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯣꯊꯥꯎꯗꯅ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯤ ꯏꯅꯝꯃ ꯅꯪꯕꯣ. ꯑꯩꯗꯤ ꯅꯪꯅ ꯏꯇꯨꯛ ꯊꯕꯁꯤꯗ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ. ꯅꯪꯒꯤ ꯂꯪꯆꯥꯛꯁꯦ ꯂꯣꯏꯗꯧꯔ ꯃꯥꯜꯂꯤ. ꯏꯅꯝꯃꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯍꯥꯡꯉꯤꯉꯩꯁꯤꯗꯅꯦ ꯆꯥꯛꯄꯤꯔꯒꯦ. ꯌꯥꯔꯅꯤ ꯏꯅꯝꯃ. ꯏꯅꯝꯃ ꯋꯥꯅꯕꯅꯤ. ꯑꯩ ꯑꯗꯨꯝ ꯆꯥꯛꯆꯒꯦ. ꯂꯪ ꯈꯔ ꯆꯥꯛꯄꯕꯨ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯒꯦꯅꯦ? ꯏꯅꯝꯃꯅ ꯅꯨꯡꯁꯤꯗꯅ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤꯗ. ꯅꯪꯅꯁꯨ ꯏꯅꯝꯃꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤ. ꯀꯗꯥꯏ ꯁꯦꯂꯨꯛꯇꯨ ꯄꯤꯔꯛꯎ. ꯆꯔꯩꯁꯨ ꯃꯥꯒꯤ ꯂꯪꯆꯥꯛ ꯌꯥꯎꯕ ꯁꯦꯂꯨꯛ ꯑꯗꯨ ꯃꯧ ꯑꯗꯨꯗ ꯄꯤꯔꯛꯏ. ꯏꯅꯝꯃ, ꯀꯩꯒꯨꯝꯕ ꯑꯩꯅ ꯈꯨꯟ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯇꯥꯔꯕꯁꯨ ꯏꯅꯝꯃꯗꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯏꯅꯝꯃ, ꯅꯪꯁꯦ ꯌꯥꯝ ꯐꯩꯀꯣ. ꯏꯁ, ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ. ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯅꯝꯃꯁꯤꯃ. ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯦꯡ ꯏꯇꯦꯡ ꯄꯥꯡꯅꯒꯗꯧꯕꯅꯤ. ꯂꯪ ꯈꯔ ꯆꯥꯛꯄꯤꯒꯦ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯐꯩ ꯍꯥꯏꯔꯤꯁꯦ? ꯑꯗꯨꯒꯤ ꯅꯠꯇꯦ. ꯃꯁꯤꯗ ꯃꯧꯗꯨ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯍꯥꯏ. ꯑꯗꯨꯒꯤ ꯃꯥꯜꯂꯤꯗ ꯏꯅꯝꯃꯁꯤꯃ. ꯃꯧꯗꯨꯅ ꯇꯩꯔꯦꯡ ꯄꯨꯊꯣꯛꯂꯒ ꯆꯔꯩꯒꯤ ꯂꯪꯆꯥꯛ ꯑꯍꯥꯡꯕꯁꯤꯡ ꯑꯗꯨ ꯂꯪꯆꯥꯛ ꯄꯤꯕ ꯍꯧꯏ. ꯃꯅꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯒ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏ. ꯌꯨꯝꯗꯕꯨ ꯍꯦꯛ ꯂꯩꯔꯒꯗꯤ ꯃꯀꯣꯛꯇꯨ ꯄꯣꯛꯈꯥꯏꯗꯣꯛꯈꯩ, ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯜꯂꯤ. ꯁꯣꯝꯗꯅ ꯂꯣꯌꯨꯝꯕ ꯃꯣꯕꯥꯏꯜ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯤ. ꯃꯃꯥ ꯊꯝꯕꯥꯜꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯔꯥꯡ ꯁꯦꯜ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ?" ꯂꯣꯌꯨꯝꯕ ꯃꯥꯅ ꯌꯦꯡꯂꯝꯕ ꯃꯣꯕꯥꯏꯜꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ. "ꯀꯣꯂꯦꯖꯀꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯩꯅꯤ ꯃꯥ." ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ. ꯑꯗꯨꯒ, "ꯁꯦꯜꯕꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣꯅꯦ?" "ꯀꯩꯁꯨ ꯌꯥꯝꯕ ꯁꯦꯜꯕꯨꯗꯤ ꯑꯣꯏꯔꯣꯏꯗꯦ ꯃꯥ." "ꯌꯥꯝꯃꯣꯏꯗꯕꯨ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗ ꯀꯩꯊꯦꯜꯒꯤ ꯁꯦꯜ ꯈꯔ ꯂꯩꯔꯤꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯣ?" ꯍꯥꯏꯔꯒ ꯐꯤꯖꯤꯗ ꯀꯤꯔꯝꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯏ. ꯂꯣꯌꯨꯝꯕꯅ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯥꯒꯤ ꯀꯣꯟꯅꯒꯗꯧꯕꯗꯨ ꯊꯤꯗꯨꯅ ꯂꯧꯔꯒ ꯑꯔꯦꯝꯕꯗꯨ ꯃꯃꯥꯗ ꯄꯤꯔꯛꯏ. "ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯅꯦ?" "ꯌꯥꯔꯅꯤ. ꯀꯩꯊꯦꯜ ꯃꯔꯨꯞꯀꯤ ꯁꯦꯜꯅꯤ. ꯉꯥ ꯆꯥꯛ ꯈꯔ ꯐꯒꯠꯂꯒ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯨꯅꯤ." ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯣꯌꯨꯝꯕꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛꯏ. "ꯃꯥ, ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯒꯤ ꯁꯦꯜ ꯁꯨꯝ ꯍꯨꯟꯗꯅ ꯌꯥꯝ ꯋꯥꯔꯅꯤ. ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯑꯃ ꯇꯦꯛ ꯇꯦꯛ ꯇꯧꯔꯒꯦꯕ." ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯌꯥꯅꯤꯡꯗꯅ ꯈꯨꯝꯃꯤ. "ꯅꯍꯩ ꯇꯝꯂꯤꯕꯗꯣ ꯃꯄꯨꯡ ꯐꯥꯈꯣ. ꯆꯥꯅ ꯊꯟꯇꯅꯤꯅꯦ. ꯑꯩꯁꯨ ꯂꯩꯔꯤ, ꯅꯄꯥꯁꯨ ꯂꯩꯔꯤ. ꯁꯦꯜ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯇꯥꯟꯒꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯅꯤ." "ꯀꯣꯂꯦꯖꯁꯨ ꯑꯗꯨꯝ ꯇꯝꯃꯤ. ꯑꯩꯅ ꯈꯔ ꯊꯣꯛꯑꯁꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡꯗꯁꯨ ꯑꯣꯏꯅꯅꯤ. ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯉꯥꯡ 4-5 ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯁꯨ ꯇꯥꯛꯄꯤꯔꯒꯦ." "ꯑꯉꯥꯡ ꯈꯔ ꯍꯪꯉꯛꯀꯦ ꯏꯃꯥ." "ꯑꯣ, ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦ ꯍꯥꯏꯕ? ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ. ꯇꯥꯛꯊꯣꯛꯑꯒ ꯈꯪꯕ ꯍꯦꯜꯂꯤ ꯍꯥꯏꯅꯕꯅꯤ. ꯍꯪꯉꯛꯀꯦ. ꯑꯉꯥꯡꯗꯨꯕꯨꯗꯤ ꯏꯃꯥ ꯑꯗꯨꯝ ꯍꯪꯕꯤꯔꯛꯀꯦ. ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯇꯥꯛꯄꯤꯒꯦ ꯇꯧꯅꯤ." "ꯍꯣꯏ, ꯏꯃꯥ ꯍꯪꯉꯛꯀꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯣꯌꯨꯝꯕꯗꯣ ꯑꯉꯥꯡ 4-5 ꯈꯛ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯍꯧꯏ. ꯑꯉꯥꯡꯁꯤꯡꯗꯣ ꯐꯛꯇ ꯐꯝꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯨꯊꯣꯛꯏ. ꯂꯣꯌꯨꯝꯕꯅ ꯃꯊꯪ ꯂꯥꯏꯔꯤꯛ ꯇꯥꯛꯏ. ꯀ꯭ꯂꯥꯁ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯤꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯛꯏ. ꯑꯃꯅ ꯇꯥꯛꯂꯤꯉꯩ ꯑꯇꯩꯗꯨꯁꯨ ꯅꯣꯠꯕꯨꯛꯇ ꯀꯔꯤꯅꯣꯏꯍꯟꯗꯨꯅ ꯊꯝꯃꯤ. ꯑꯁꯨꯝꯅ ꯃꯊꯪ ꯇꯥꯛꯏ. ꯑꯉꯥꯡ ꯑꯃ ꯇꯥꯛꯂꯤꯉꯩ ꯑꯉꯥꯡ ꯑꯃꯅ, "ꯗꯥ ꯂꯣꯌꯨꯝꯕ, ꯁꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ." "ꯌꯦꯡꯒꯦ ꯉꯥꯏꯈꯣꯀꯣ." "ꯀꯗꯥꯏ?" ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯁꯠ ꯍꯥꯏ. "ꯗꯥ ꯂꯣꯌꯨꯝꯕ ꯀꯧꯅꯨꯅꯦ, ꯑꯄꯪꯁꯤꯗꯤ ꯁꯥꯔ ꯀꯧꯅꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯑꯩꯗꯤ ꯁꯥꯔ ꯀꯧꯏ." "ꯑꯩꯁꯨ ꯀꯧꯏꯅ." ꯑꯃꯅ ꯑꯃꯨꯛ ꯉꯥꯡ, ꯑꯃꯅ ꯑꯃꯨꯛ ꯉꯥꯡ. ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯉꯔꯪ ꯉꯥꯡꯈꯠꯂꯛꯏ. ꯃꯗꯨꯗ ꯂꯣꯌꯨꯝꯕꯅ, "ꯇꯨꯃꯤꯟ ꯂꯩꯅꯣ. ꯀꯩꯒꯤꯅꯣ ꯅꯣꯏ ꯂꯥꯡꯉꯤꯁꯦ?" "ꯑꯩꯗꯤ ꯂꯥꯡꯗꯦ, ꯁꯥꯔ.
ꯃꯣꯏꯁꯤꯡꯁꯨ ꯂꯣꯏ ꯐꯨ꯫ ꯑꯔꯥꯡꯕ ꯃꯤꯈꯩ ꯂꯣꯏ ꯐꯨꯗꯔꯛꯀꯗꯣꯏꯅꯤꯀꯣ꯫ ꯅꯪꯒꯤ ꯄꯤꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯏꯕ ꯂꯣꯏꯔꯕ꯭ꯔꯥ? ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯦꯠꯁ ꯑꯃꯨꯛ ꯇꯥꯛꯇꯣꯏꯅꯤ꯫ ꯁꯥꯔ, ꯑꯩꯗꯤ ꯃꯦꯠꯁ ꯍꯣꯠꯄ ꯇꯜꯂꯦ, ꯃꯩꯇꯩ ꯃꯌꯦꯛ ꯑꯣꯏꯅ ꯄꯥꯁꯩ꯫ ꯆꯩ ꯂꯥꯛꯀꯅꯤ, ꯄ꯭ꯔꯕꯤꯌꯣ꯫ ꯑꯗꯨ ꯍꯦꯛ ꯏꯕ ꯂꯣꯏꯕꯒ ꯑꯔꯣꯏꯕ ꯃꯤꯗꯣ ꯃꯌꯨꯝ ꯆꯠꯍꯟꯗꯣꯏꯅꯤ꯫ ꯑꯗꯨ ꯏꯕ ꯂꯣꯏꯗ꯭ꯔꯗꯤ ꯆꯠꯍꯜꯂꯣꯏ꯫ ꯁꯥꯔ, ꯁꯤ ꯂꯣꯏꯔꯒ ꯍꯣꯝꯋꯥꯔꯛ ꯄꯤꯗꯣꯏꯔꯥ? ꯍꯣꯏ ꯃꯤ, ꯑꯣꯟꯊꯣꯛꯅ ꯃꯈꯥ ꯇꯥꯈ꯭ꯔꯦꯗ ꯅꯣꯏꯁꯦ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯏꯔꯤꯕꯗꯨ ꯂꯣꯏꯔꯒ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨ ꯁꯠꯄꯤꯔꯦ꯫ ꯁꯥꯔ, ꯁꯤ ꯂꯣꯏꯔꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯅꯣꯠꯕꯨꯛꯇꯨ ꯂꯧꯔꯒ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯃꯊꯪ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯃꯌꯨꯝ ꯍꯟꯕ ꯑꯣꯏꯅ ꯂꯣꯌꯨꯝꯕꯒ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯦ꯫ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇꯕ ꯃꯤꯗꯣ ꯍꯌꯦꯡ ꯐꯨꯗꯣꯏꯅꯤꯀꯣ꯫ ꯑꯩꯗꯤ ꯇꯧꯔꯛꯀꯅꯤ꯫ ꯆꯔꯩ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯐꯤꯒꯣꯟꯗꯒꯤ ꯀꯛꯂꯕ ꯐꯅꯦꯛ ꯈꯔꯗꯨ ꯀꯣꯟꯗꯨꯅ ꯃꯣꯂꯤ ꯂꯥꯛꯂꯤꯕꯗꯨ ꯃꯣꯏ ꯂꯣꯏꯅ ꯎꯏ꯫ ꯑꯉꯥꯡ ꯑꯃꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, ꯁꯥꯔ, ꯑꯥꯗ ꯆꯔꯩ ꯂꯥꯛꯑꯦ ꯇꯨ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯙꯠ, ꯆꯔꯩ ꯀꯥꯏꯅꯒ ꯅꯪꯅ ꯍꯟꯕ꯭ꯔꯥ? ꯑꯗꯨꯏꯁꯨ ꯑꯍꯟꯅ ꯃꯤꯡ ꯀꯧꯒꯅꯨ, ꯐꯠꯇꯕꯅꯤ ꯈꯪꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯀꯦꯅ ꯆꯤꯆꯦ ꯆꯔꯩꯗ꯫ ꯆꯔꯩꯁꯨ ꯑꯁꯨꯝ ꯂꯥꯛꯏ, ꯃꯣꯏꯁꯨ ꯑꯁꯨꯝ ꯆꯠꯂꯤ꯫ ꯀꯧꯅꯕ ꯅꯛꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯏ, ꯆꯤꯆꯦ ꯆꯔꯩ, ꯑꯗꯨꯕꯨꯔꯣ ꯈꯪꯕ꯭ꯔꯥ? ꯁꯤꯒꯤ ꯇꯣꯝꯕ ꯇꯣꯝꯊꯤꯟꯁꯤꯅꯅꯦ ꯅꯪꯉꯣꯟꯗꯅꯦ ꯈꯨꯠ ꯊꯤꯜꯂꯒ ꯆꯔꯩ ꯂꯥꯛꯑꯦꯅ ꯍꯥꯏꯔꯤꯕ꯫ ꯆꯔꯩ ꯀꯩꯁꯨ ꯈꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯎ ꯇꯝꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯈꯖꯥꯏꯗ ꯅꯥꯜꯂꯤ꯫ ꯐꯤ ꯁꯥꯕ ꯍꯜꯂꯛꯇ ꯉꯥꯏꯔꯣ? ꯀꯩꯅꯣ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯁꯥꯔꯗ ꯇꯨꯏꯁꯟ ꯇꯝꯃꯤꯅ꯫ ꯇꯐꯨꯝ ꯈꯪꯗꯦꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯕꯅꯤ꯫ ꯑꯣ, ꯌꯥꯝ ꯐꯩꯌꯦ꯫ ꯂꯣꯌꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ, ꯅꯣꯏ ꯍꯌꯦꯡ ꯍꯣꯝꯋꯥꯔꯛ ꯂꯣꯏꯅ ꯇꯧꯅꯔꯛꯎꯀꯣ꯫ ꯆꯠꯂꯣ, ꯌꯨꯝꯗ ꯐꯖꯅ ꯆꯠꯂꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯒ꯭ꯔꯣꯡ ꯍꯦꯛ ꯆꯦꯟꯈꯤ꯫ ꯂꯣꯌꯨꯝꯕꯅ, ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯣꯏꯕꯣ꯫ ꯑꯉꯥꯡ ꯁꯦꯟꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯃꯤꯗ꯫ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯏꯍꯦ, ꯅꯪꯒꯤ ꯇꯤꯐꯤꯟ ꯑꯃ ꯂꯩꯕꯅꯤ, ꯑꯝꯇ ꯄꯥꯏꯔꯛꯀꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯦ꯫ ꯂꯩꯁꯅꯨ ꯀꯩꯅꯣ, ꯅꯪꯉꯣꯟꯗ ꯂꯩꯕꯕꯣ꯫ ꯑꯩꯒꯤꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝ ꯈꯥꯏꯀꯣ, ꯃꯤ ꯃꯆꯥꯗꯤ꯫ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕꯣ? ꯆꯠꯂꯤꯅ, ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯣ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥꯏꯕꯦꯝꯃꯅ꯫ ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯏ, ꯂꯩꯁꯅꯥ ꯎꯅꯕ ꯆꯠꯄꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯅ ꯍꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯄꯩꯗꯣꯏꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯏꯁ, ꯄꯩꯕꯤꯔꯣꯏ ꯏꯕꯨꯡꯉꯣ, ꯂꯩꯁꯅꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏ, ꯀꯣꯏꯔꯣꯏꯗꯅ ꯂꯣꯌꯨꯝꯕ꯫ ꯊꯥꯖꯤꯜꯂꯛꯀꯅꯤ ꯗꯩꯗꯤ꯫ ꯏꯁ, ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ, ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯈꯟꯖꯗꯦ꯫ ꯆꯝꯅ ꯇꯤꯟꯅꯩ ꯍꯥꯏꯕ ꯐꯥꯎꯕ ꯄꯩꯗꯅ ꯄꯣꯝꯗꯅ ꯇꯧꯕ ꯅꯪꯅ ꯑꯩꯅꯒ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯗꯤ ꯇꯁꯦꯡꯅꯕꯨ ꯀꯣꯏꯈ꯭ꯔꯗꯤ ꯀꯩꯁꯨ ꯈꯥꯏꯕꯤꯔꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯅꯤꯗꯨꯅ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯅꯁꯨ ꯎꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯒꯤ ꯄꯥꯎꯗꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯅꯤ꯫ ꯒꯥꯔꯤꯗꯒꯤ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯨꯔꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯆꯔꯩꯁꯨ ꯈꯛꯇꯛ ꯍꯦꯛ ꯆꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫